welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV test of cartoon you maha ming ta views tara mo seri maru ngasi imphal funga pau se singi cartoon singda cartoonist sina kari haining ni ba kari phonong ni ba kari wakal khalan ni ba do myam thamjage a me lokha jage hak sanga express ki onthok pani da ida onthok pani da hari ba cartoon si jengbiu yam phajaba wan thok leiba mase dum thok pa yaw bujani ada sinji keno aga na khoi manembo legi de bagi sinne ada mana sai mayane pasna kap bagi sinne ada hari is my lekai kampu sing zat ni ko tawrise masagi mama sibudadi kapte aduga manembok sibudana kapiji yenguna ada mana kamai kap keda ho inembo nusibi nang sikhrabadi nungti ai yu thangnaba paisa kanana pibi nena masi kudum yawbune khoi gi society da dum yawi mama abdubudi luna khanjadaba aduga manembok tuna luna khanba kangbu su yawdaba nati adani yumpham moiraga duna de manembok nasu maya se dum luna tawba yawdaba nati ana ngasagi kamba kanaguma family kharada mama adubudi he kaukthokpa aduga manembok na haidi chenba adum mayama manembok su masa kaukthoga mayana para nungsi dum yawdaba nati sumba se dum tonga tonga khudum thengna ba adani mana hairese ai magi mama leitaba ahek pokchaba mama do leitaba kan kapkidaba adu busuna ka dadi kamai tawge na mana sum manembok dagi thema ga niraga yu thakna pisa dum lawba ma maya ko ne nusi dana piba aduni ona is jani ko tawrise masagi mama sibudadi kapte aduga manembok sibudana kapiji yengo na mana o inembok nusibi nang sikrabadi nungti yegi yu thakna pisa kana na pibi ni yana penda dana kapaduni aduna noksu nongingba aduga masida adugi relation manembok na mayalu na tawba maya na manem akogi manembok lu na khanjaba masida kaisu kaiba leite adubu kana gu makhara da dum lana puba dum yawbuduni adu mieng tongali magi view se nungsinaba karimta kan magi relation magi machana pidu loribuni aduna magi su khandaba yate aduga magi manembok ne su lejaribuni aduna adumak por su magi pokchaba mama aduga animak to lu na phasana khala kandadi madugi value do lai ni aduna badai da ko jum haidna ba khona ba leibudo adugi potuni product ba dubu nongning ba su fawba yam phajaba su cartoon ne na thamjege batang da leisna khoi sanale ba ki lore dana haibuduni lore dana su jengbiu wari sana bane mabana bani se jeje ma pairaga dum phaminaraga ngak patha ba alore pagi adaida man hai minister gi kangbuna chinglei ba kot pa na phade atai na kot pa na phai chine ma manam na kuthore je minister gi kangbu sing china chinglei ba kot pa di phade atai na kot pa na phai na ade amana khome nomai pai bana uchan jan basu phade da na ana manung da phummaga puri posi kai no hai kan da khoi achaw sang china tawragadi pangya da ya ba lo lei tabagi mongo tawba adu mi chamna tawra kan na madu gi potuni lai se tuna even minister kangbu tu na khoi da khoi gi ching kot pa ei ba leba kot pa da ching leba kot pa di phade na hairak puri amadu na mu nungui pai ba kangbuna uchan jan basu phade da na hoji lei ba manipur gi issue si dai da adum akana thau sing na tawragadi pangya da ya ba to son man son mana tawragadi ya da ba adugi phajaba adugi message ama pi ba cartoon ni aina thamjage mathang da leisna puna phamgi balo he haibuduni balo he sida masagi macha kamando kuma kare mo yaw bugi kulai thadu bugi senduni adaida ma mani magi ma matue ada hang mani adaida mana mai kulai thadu panda ki tawna gi mayam doji kulai pai bra haib su tum chap chap khangdri thadu ki bodi mutunda yanagre haib gi pawdu di phangdri aina khangdabnara adamai kulai thadu ladi karam na lebak si kandoi ba ha anam hang bani magagi
ꯀꯩꯅꯣꯁꯤꯗ ꯑꯗ ꯃꯥꯒꯤ ꯃꯌꯥ ꯅꯨꯄꯥꯁꯤꯗ ꯃꯃꯥꯛ ꯅꯨꯄꯥꯁꯤꯗ ꯑꯗ ꯃꯥꯅ ꯃꯥꯃ ꯈꯨꯠꯂꯥꯏ ꯄꯥꯏꯔꯁꯨ ꯌꯦꯛꯅꯕꯗ ꯀꯥꯞꯄ ꯌꯥꯗ꯭ꯔꯗꯤ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ ꯄꯥꯏꯔꯨꯕꯒꯤꯅ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯐꯪꯗ꯭ꯔꯗꯤ ꯈꯨꯠ ꯊꯥꯕ ꯌꯥꯗꯦꯅ ꯃꯥꯡꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯂꯥꯎꯅꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯣꯔꯦꯗ ꯂꯩꯒꯗꯕ SDPOꯅ ꯂꯩꯒꯗꯕꯗꯗꯤ ꯈꯨꯠꯂꯥꯏ ꯑꯗꯨꯃ ꯊꯥꯗꯣꯛꯇꯦ ꯑꯗꯨ ꯇꯧꯗꯦ ꯍꯥꯏꯕ ꯁꯣꯝ ꯅꯥꯀꯟꯗ ꯇꯧꯔꯛꯑꯀꯥꯟꯗꯅ ꯇꯧꯏ ꯁꯤꯕꯁꯨ ꯅꯠꯇꯦꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯆꯨꯝꯅ ꯉꯥꯡꯅꯕ ꯑꯗꯨꯝ ꯅꯥꯀꯟ ꯑꯅꯤꯃꯛ ꯑꯗꯨꯝ ꯆꯨꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯄꯣꯠꯇꯨꯅꯤ ꯑꯗꯩꯗꯅꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯏꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯌꯦꯡꯅꯕꯗꯗꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯂꯗꯤ ꯀꯔꯝꯅ ꯂꯩꯕꯥꯛꯁꯤ ꯀꯟꯗꯣꯏꯕꯅ ꯍꯥꯟꯅ ꯍꯪꯕꯅꯦ ꯑꯗ ꯃꯥꯃ ꯈꯨꯠꯂꯥꯏ ꯄꯥꯏꯔꯁꯨ ꯌꯦꯛꯅꯕꯗ ꯀꯥꯞꯄ ꯌꯥꯔꯗꯤ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣꯗ ꯄꯥꯏꯔꯨꯕꯒꯤꯅ ꯉꯁꯥꯏꯒꯤ ꯑꯗꯨꯝꯕ ꯋꯥꯈꯜꯗꯨ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯅ ꯊꯝꯃꯛꯄ ꯑꯁꯤꯁꯨ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯂꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯃꯥꯅ ꯋꯥ ꯉꯥꯡꯕꯁꯤꯗ ꯑꯆꯨꯝꯕ ꯉꯥꯛꯇ ꯉꯥꯡꯊꯣꯔꯛꯄꯗꯨꯅꯤ ꯑꯗꯨꯗ प्रꯖꯥꯁꯤꯡꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯆꯨꯝꯕ ꯉꯥꯛꯇ ꯉꯥꯡꯗꯅ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯂꯩꯀꯥꯏ ꯑꯍꯜ ꯑꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯑꯆꯅ ꯃꯥꯅ ꯁꯣꯏꯗꯅ ꯑꯆꯨꯝꯕ ꯈꯔ ꯌꯥꯎꯈ꯭ꯔꯦꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯉꯥꯡꯕꯗ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯕꯨ ꯑꯣꯏꯔꯣ ꯑꯣꯏꯗꯕ ꯉꯥꯛꯇꯅ ꯉꯥꯡꯕ ꯁꯥꯖꯤꯜꯂꯒ ꯉꯥꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯑꯗꯨꯒ ꯋꯥꯁꯛ ꯃꯌꯥꯝ ꯑꯃ ꯁꯛꯄ ꯑꯗꯨꯒ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯕ ꯑꯗꯨ ꯃꯌꯥꯝꯗꯨ ꯑꯗꯨꯅ ꯅꯪꯒꯤꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯇꯥꯅꯤꯡ ꯍꯧꯖꯤꯛꯇꯤ ꯑꯔꯥꯟꯕ ꯉꯥꯛꯁꯤꯅꯦ ꯐꯔꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄꯗꯨꯅꯤ ꯅꯪꯅ ꯑꯆꯨꯝꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯣ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯂꯩꯀꯥꯏ ꯑꯍꯜꯗ ꯂꯥꯎꯔꯛꯄꯅꯦ ꯁꯣꯏꯗꯅ ꯑꯆꯨꯝꯕ ꯈꯔ ꯌꯥꯎꯈ꯭ꯔꯦꯅ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤ ꯌꯥꯗꯕꯒꯤ ꯄꯣꯠꯇꯨꯅꯤ ꯑꯆꯨꯝꯕꯗꯤ ꯇꯥꯅꯤꯡꯉꯛꯇꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯕꯁꯤꯗ ꯌꯦꯡꯕꯤꯌꯣ ꯃꯥꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯃꯅꯤꯄꯨꯔ ꯃꯨꯠꯇꯧꯔꯦ ꯍꯥꯏꯔꯤꯁꯤ ꯆꯨꯝꯖꯥꯠꯂꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔ ꯍꯪꯕꯅꯦ ꯑꯃꯁꯤꯅ ꯍꯥꯏ ꯀꯩꯅꯣꯒꯤ ꯄꯥꯔꯇꯤꯅ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯍꯥꯏꯕꯅꯤ ꯋꯥꯔꯨꯅꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯨꯠꯇꯧꯔꯦ ꯈꯣꯠꯇꯧꯔꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯂꯩꯔꯤꯅ ꯑꯩꯈꯣꯏ ꯍꯥꯡꯕ ꯃꯌꯥꯝꯗꯨꯅꯤ ꯄꯥꯔꯇꯤꯗꯨꯗꯤ ꯄꯟꯗꯁꯨ ꯌꯥꯔꯦ ꯃꯌꯥꯝ ꯈꯪꯉꯝꯅꯤ ꯀꯔꯝꯕ ꯄꯥꯔꯇꯤꯅ ꯃꯅꯤꯄꯨꯔ ꯀꯟꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯤ ꯃꯅꯤꯄꯨꯔꯁꯤꯕꯨ ꯃꯨꯠꯇꯧꯔꯦ ꯍꯥꯏꯔꯤꯁꯤ ꯆꯨꯝꯖꯥꯠꯂꯥꯅ ꯐꯣꯡꯕꯅꯦ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔ ꯆꯠꯄꯅꯤ ꯑꯗ ꯑꯍꯜ ꯑꯃꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯀꯩꯅꯣꯒꯤ ꯄꯥꯔꯇꯤꯅ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯍꯥꯏꯕꯅꯤ ꯋꯥꯔꯨꯅꯨ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯀꯟꯅꯕ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏ ꯊꯦꯡꯅꯕꯁꯨ ꯊꯦꯡꯅ ꯍꯧꯖꯤꯛ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯝꯃꯤꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯤꯗꯔꯅ ꯍꯥꯎꯕ ꯂꯤꯗꯔ ꯑꯣꯐ ꯗꯤ ꯍꯥꯎꯁꯅ ꯐꯣꯡꯗꯣꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯃꯥꯅ ꯍꯤꯡꯉꯩꯗꯤ ꯃꯗꯨ ꯇꯧꯔꯝꯒꯅꯤ ꯑꯗꯨꯝ ꯋꯥꯔꯣꯝꯗ ꯆꯠꯊꯔꯛꯏꯕ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯎꯕꯤꯔꯤꯗꯨꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯑꯗꯨꯅ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯖꯥꯇꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯎꯠꯄꯒꯤ ꯃꯑꯣꯡꯅꯤ ꯀꯣꯏꯒ ꯆꯣꯡꯉꯒ ꯎꯠꯂꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯇꯥꯖꯧ ꯀ꯭ꯔꯣꯔ ꯍꯥꯏꯕꯗꯤ ꯇꯥꯏ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯔ ꯄꯨꯊꯕꯒꯤꯔ ꯈꯪꯗꯦꯅ ꯃꯌꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯩꯗ ꯉꯥꯡꯅꯕ ꯑꯗꯒꯤ ꯔꯦꯗꯤꯑꯣꯗ ꯀꯔꯤ ꯇꯥꯕ ꯃꯌꯥꯝꯗꯨ ꯅꯣꯛꯅꯔꯤꯗꯨꯅꯤꯅ ꯀ꯭ꯔꯣꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯀ꯭ꯔꯣꯔ 2,000 ꯄꯨꯊꯔꯒ ꯂꯩꯔꯤꯗꯨꯅꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅꯤ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯁꯣꯛꯆꯤꯜꯂꯛꯀꯗꯣꯏꯅꯤ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,000 ꯃꯌꯥ ꯃꯥꯡ ꯇꯥꯛꯑꯦ ꯍꯥꯏꯗꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯄꯔꯇꯤ ꯃꯥꯡꯈꯤꯕ ꯂꯣꯏꯅ ꯁꯨꯔꯀꯥꯟꯗꯨꯗꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,000 ꯃꯥꯡꯉꯦꯅ ꯍꯥꯏꯗꯨꯅꯦꯕ ꯉꯔꯥꯡ ꯍꯥꯎꯁꯇ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯇꯥꯖꯧ ꯀ꯭ꯔꯣꯔ ꯍꯥꯏꯕꯗꯤ ꯇꯥꯏ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯔ ꯄꯨꯊꯕꯒꯤꯔꯗꯤ ꯈꯪꯗꯦꯅ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟ ꯈꯔꯗꯁꯨ ꯑꯩꯈꯣꯏ ꯇꯣꯂꯣꯞ ꯐꯪꯗꯕꯒꯤ ꯇꯣꯂꯣꯞ ꯄꯤꯗꯕꯒꯤ ꯃꯌꯥꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥꯗ ꯁ꯭ꯇꯦꯇꯁꯇ ꯊꯥꯒꯠꯂꯛꯄ ꯃꯌꯥꯝ ꯑꯗꯨꯝ ꯊꯦꯡꯅꯔꯤꯗꯨꯅꯤ ꯂꯩꯕꯥꯛꯁꯦ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯒ ꯂꯩꯕ ꯄꯣꯠꯇꯨꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤꯌꯦ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤꯌꯦ ꯑꯁꯤꯗ ꯀꯩ ꯍꯥꯏꯒꯦꯗ ꯉꯁꯥꯏꯒꯤ ꯚꯣꯇꯔ ꯃꯌꯥꯝꯁꯦ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯚꯣꯠꯇ ꯂꯧꯈꯤꯕ ꯄꯩꯁꯥꯗꯣ ꯍꯟꯗꯣꯛꯄ ꯂꯥꯛꯄꯒꯤ ꯁꯤꯟ ꯑꯃꯅꯤ ꯃꯥꯅ ꯍꯥꯏꯔꯦ ꯚꯣꯠꯇ 2,000 ꯂꯧꯈꯤꯕꯗꯨ ꯍꯟꯗꯣꯛꯆꯔꯒꯦ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨꯅ ꯌꯥꯝ ꯋꯥꯔꯛꯄꯗꯣ ꯍꯧꯖꯤꯛ ꯂꯨꯄꯥ 2,000 ꯆꯍꯤ 5ꯒꯤ ꯑꯗꯨꯅ ꯆꯠꯅꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯂꯧꯈꯤꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯑꯗꯨ ꯃꯌꯥꯝ ꯋꯥꯔꯛꯇꯅ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯍꯟꯗꯣꯛꯆꯔꯒꯦ ꯂꯥꯛꯄꯅꯤ ꯃꯃꯥꯡꯗꯁꯨ ꯑꯃ ꯍꯥꯏꯈꯤꯗꯨꯅꯤ ꯍꯟꯗꯛꯇꯤ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯑꯒꯗꯤ ꯂꯨꯄꯥ 50,000 ꯄꯤꯌꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤ ꯗꯤꯔꯦꯛꯇꯔ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯝ ꯂꯩꯕꯗꯨꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯒꯨꯝꯕ ꯃꯌꯥꯝꯁꯤ ꯊꯣꯛꯄꯅꯤꯅ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨꯅꯤ ꯑꯗꯨꯅ ꯑꯐꯕ ꯂꯤꯗꯔ ꯑꯃ ꯈꯟꯕ ꯃꯊꯧ ꯇꯥꯔꯛꯄ ꯃꯥꯁꯤ ꯀꯔꯤꯅꯣ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯔꯤꯅꯣ ꯀꯔꯤ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ꯭ꯔꯥ ꯍꯌꯦꯡ ꯍꯥꯎꯁꯇ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯖꯒꯥꯗ ꯁꯦ ꯃꯄꯥꯟꯒꯤ ꯃꯤ ꯎꯅꯔꯕꯗ ꯋꯥ ꯉꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅꯤ ꯏꯪꯂꯤꯁ ꯐꯖ ꯐꯖꯕ ꯉꯥꯡꯕꯒꯤ ꯑꯗꯒꯤ ꯍꯤꯟꯗꯤ ꯉꯥꯡꯕꯒꯤ ꯚꯥꯏꯔꯦꯜ ꯆꯠꯇꯅ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅꯤ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯂꯤꯗꯔꯁꯤꯡꯁꯤ ꯍꯧꯖꯤꯛꯇꯤ ꯈꯟꯕ ꯃꯇꯝꯗ ꯈꯔ ꯈꯤꯇꯪ ꯚꯥꯞ ꯇꯥꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯗꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯑꯗꯨꯒꯤ ꯑꯆꯧꯕ ꯃꯦꯁꯦꯖ ꯄꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯚꯣꯠꯇ ꯂꯧꯈꯤꯕ ꯄꯩꯁꯥꯗꯨ ꯍꯟꯗꯣꯛꯆꯔꯒꯦꯅ ꯂꯥꯛꯄꯒꯤ ꯁꯤꯟꯅꯤ ꯌꯥꯕꯨꯗꯤ ꯌꯥꯔꯣꯏ ꯑꯗꯨ ꯇꯥꯔꯁꯨ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯋꯦꯀꯞ ꯇꯧꯔꯛꯄ ꯃꯤꯀꯞ ꯊꯣꯔꯛꯄꯗꯣ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯇ꯭ꯋꯤꯁꯗꯦ ꯇꯤꯀꯜ ꯑꯅ ꯁꯤꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯅ ꯄꯣꯛꯊꯣꯛꯑꯒ ꯂꯤꯗꯔꯁꯤꯗ ꯉꯥꯡꯕꯅꯤ
Why you want to stop our young lads from defending their own territories from immigrants? Man hai nang na kai da thongna le gi na khoi gi na ha ri ben khale sing sina khoi gi lam territory ngak cha gi hai ba da nang na thing is kari gi no na mai ra pai bi sarong ngang bani. Why you want to stop nang thing ma pa mi si kari no? Why you want to stop our young lads from defending their own territories from immigrants? How can a leader who does not love the motherland rule the state? Adugumba mama lebak nusiba khangdaba leader amana kamai tonga lebak si ngak kadori no aina mera pai business sauraga leader amana ngam bagi sinni aduna le tuan ba khul ngak pasingi leriba halang mayam khut thadok tadok na de khul nga aroidna thagdok na ga lakyo me ama yauri ade police commando kangbu su khoi ju khulai thadoren toge me amduni ade khul nga oidaba moina ngalli ga ngam taraga de ji khul ngak pasingi thom da su jai yam bhajan leriba central force sing da immigrant chakai me am sing aduga state force sing na ata thengnara matam da yeng lego me amduni adugi potu da gi ni ngasi khul ngak pa thole me am se aduna saina nang na kai gino akhoi gi inkhale ba na sing na ma gi manam dam territory ngak cha gi ha kan nang thingmo pa mi si kai no nang kamai to no adu leader amana mama le ba nusi da leader na kamai le ba ngak ka no kai na ngasa gi mera pa bi mai bil sing siga ngasa gi leader siga laung na ba gi sinni on praja na kari fa khalli ma khoi gi pulse kai no ma gi ihulzi kai no sing sa gi cartoonist na ura kan da dum phong dor pa si su ya phajaba cartooni haidana ai mai ge thamjage ana ngasi gi di adom Balit TV gi test of cartoon gi mahau matang solution jare meng tabiri bu sing bom kana khuram jabgalorina kanhen ba thini jari pine birsi. Welcome you all to Unapa School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.